ꯂꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯅꯝꯐꯨꯗ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯋꯥꯗꯨ ꯈꯛꯀꯤ ꯅꯠꯇꯅ ꯔꯤꯁꯤꯅ ꯔꯦꯟꯇ ꯇꯣꯏꯅ ꯆꯪꯉꯤ, ꯂꯥꯞꯅ ꯂꯩꯔꯒ ꯔꯤꯁꯤꯒ ꯆꯠꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅ ꯑꯁꯥꯎꯕ ꯑꯃ ꯑꯣꯏꯔꯒ ꯂꯩꯅꯥꯕꯨ ꯅꯝꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯄꯅꯤ꯫ ꯀꯨꯏꯗ꯭ꯔꯤ ꯉꯔꯥꯡ ꯈꯛꯇꯅꯤ ꯌꯨꯝꯗ ꯂꯥꯛꯈꯤꯕꯗꯣ꯫ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯨꯗ ꯂꯣꯌꯨꯝꯕ ꯍꯣꯏꯒꯤ ꯑꯍꯜꯁꯤꯡ ꯂꯥꯛꯂꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯩꯅꯥꯗꯤ ꯉꯛꯂꯦ꯫ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯈꯪꯕꯅ ꯕꯤꯂꯥꯁꯤꯅꯤ ꯑꯃꯗꯤ ꯖꯦꯁꯤꯀꯥꯗꯤ ꯀꯩꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯃꯥꯏꯊꯣꯡꯗ꯫ ꯂꯩꯅꯥꯗꯤ ꯋꯥꯍꯪꯇꯅ ꯊꯜꯂꯦ꯫ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯃꯄꯥꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯑꯐꯕ ꯁꯥꯗꯨꯅ ꯏꯪ ꯇꯞꯅ ꯋꯥ ꯍꯥꯏ꯫ ꯕꯤꯂꯥꯁꯤꯅꯤꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯑꯍꯜꯁꯤꯡꯗꯣ꯫ ꯂꯩꯅꯥ ꯖꯦꯁꯤꯀꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯉꯛꯂꯒ ꯍꯪꯂꯛꯏ, ꯖꯦꯁꯤ, ꯀꯩꯒꯤꯅꯣ ꯑꯍꯜꯈꯩ ꯂꯥꯛꯏꯁꯦ? ꯏꯆꯦ, ꯕꯥꯞ ꯂꯥꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯑꯩꯒꯤꯅꯤ ꯂꯥꯛꯏꯁꯦ, ꯇꯥꯃꯣ ꯂꯣꯌꯨꯝꯕꯒ ꯑꯩꯒꯒꯤ ꯂꯨꯍꯣꯡꯕꯒꯤ꯫ ꯑꯇꯩ ꯑꯇꯩꯒꯤ ꯋꯥ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯂꯩꯅꯥꯗꯤ ꯏꯉꯛ ꯉꯛꯂꯤ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯕꯨ ꯂꯩꯅꯥꯗ ꯀꯔꯤꯃꯇ ꯈꯪꯍꯟꯗꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯖꯔꯦ ꯃꯊꯟꯇ꯫ ꯋꯥꯐꯝꯗꯨ ꯍꯥꯏꯗꯤ ꯍꯥꯏꯗꯨꯅ ꯑꯣꯟꯁꯤꯟꯅꯅ ꯁꯥꯎꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯂꯣꯌꯨꯝꯕ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯕꯗꯨꯒꯤꯗꯤ ꯂꯩꯅꯥ ꯌꯥꯝ ꯋꯥꯏ ꯁꯪꯂꯦ꯫ ꯃꯥ ꯉꯁꯥꯏꯈꯩ ꯌꯥꯝꯅ ꯄꯥꯈꯠꯂꯨꯕꯅꯤ꯫ ꯊꯥꯏꯅꯗꯒꯤ ꯂꯣꯌꯨꯝꯕꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨꯅ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯕꯅꯤ ꯂꯩꯅꯥ꯫ ꯈꯟꯐꯝꯁꯨ ꯊꯣꯛꯏ, ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗꯒꯤ ꯁꯣꯔ ꯈꯤꯇꯪꯗꯤ ꯍꯣꯟꯇꯣꯛꯏ ꯄꯣꯠꯅꯤ꯫ ꯏꯆꯦꯗ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ, ꯍꯥꯏꯅꯕꯒꯤ ꯃꯇꯝꯁꯨ ꯐꯪꯗꯕ꯫ ꯉꯔꯥꯡ ꯏꯆꯦꯁꯨ ꯈꯨꯗꯛꯇ ꯂꯧꯕ ꯂꯥꯛꯏꯗꯣ ꯉꯁꯤ ꯇꯥꯃꯣ ꯂꯣꯌꯨꯝꯕꯒꯤ ꯑꯍꯜꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤꯅꯤ꯫ ꯏꯆꯦ ꯂꯩꯔꯝꯗꯕꯗꯒꯤ ꯏꯃꯥꯗꯣ ꯑꯗꯨꯝ ꯁꯥꯎꯈ꯭ꯔꯦ, ꯑꯗꯨꯅ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦ꯫ ꯌꯥꯔꯦ ꯇꯣꯛꯑꯁꯦ꯫ ꯑꯗꯣ ꯃꯣꯏꯒꯤꯁꯤꯕꯨ ꯈꯤꯇꯪꯗꯤ ꯊꯨꯃꯜꯂꯤꯗ, ꯅꯪ ꯑꯉꯥꯡꯁꯨ ꯑꯣꯏꯔꯦ꯫ ꯖꯦꯁꯤꯀꯥꯗꯨ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯊꯨꯕꯁꯦ ꯄꯥꯝꯕꯒꯤꯅꯦ, ꯑꯩ ꯑꯉꯥꯡ ꯑꯣꯏꯕ ꯑꯣꯏꯗꯕ ꯀꯩꯁꯨ ꯀꯥꯏꯗꯦ, ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯕ ꯄꯥꯝꯃꯤ꯫ ꯀꯔꯤꯒꯤ? ꯈꯪꯅꯤꯡꯅ ꯍꯪꯉꯛꯄꯅꯤ ꯂꯩꯅꯥꯗꯣ ꯖꯦꯁꯤꯀꯥꯅ꯫ ꯏꯆꯦꯗ ꯑꯩꯅ ꯇꯝꯈꯤꯕ ꯄꯥꯎꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯔꯤꯁꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯌꯨꯝꯁꯤꯗ ꯐꯥꯎ ꯂꯥꯛꯂꯒ ꯆꯩꯔꯝꯃꯤ꯫ ꯑꯩ ꯏꯀꯥꯏꯔꯝꯂꯣꯏ ꯈꯟꯕ꯭ꯔꯥ? ꯍꯣꯏ, ꯁꯥꯎꯐꯝꯕꯨꯗꯤ ꯊꯣꯛꯑꯦ꯫ ꯏꯆꯦ, ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝꯅ ꯇꯧꯉꯝꯕꯤꯁꯨ ꯇꯥꯔꯦ꯫ ꯑꯩꯒꯤꯁꯨ ꯑꯩꯅ ꯈꯪꯅꯖꯕ ꯃꯤꯁꯛ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕꯅꯤ꯫ ꯏꯆꯦꯗ ꯑꯩ ꯌꯦꯠꯅꯤꯡꯗꯦ, ꯌꯦꯠꯂꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯕ ꯌꯥꯏ꯫ ꯃꯗꯨ ꯀꯣꯛꯅꯕꯅꯤ ꯑꯩꯅ ꯇꯥꯃꯣ ꯂꯣꯌꯨꯝꯕꯒ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯅꯕ ꯇꯧꯔꯤꯕ꯫ ꯃꯁꯤꯗ ꯏꯆꯦꯕꯨ ꯑꯩꯅ ꯎꯁꯤꯠꯇꯕ ꯀꯩꯝꯇ ꯂꯩꯇꯦ꯫ ꯏꯆꯦꯗꯒꯤ ꯍꯥꯟꯅ ꯅꯅꯥꯎ ꯑꯩꯅ ꯂꯨꯍꯣꯡꯕꯁꯦ ꯁꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯕꯤꯒꯅꯨ ꯏꯆꯦ꯫ ꯅꯥꯎ, ꯏꯆꯦ ꯑꯗꯨꯝꯕ ꯑꯝꯇ ꯈꯟꯕ ꯂꯩꯇꯤꯌꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯍꯜꯁꯤꯡꯅ ꯁꯤꯜꯂꯤꯁꯦ ꯏꯆꯦꯁꯨ ꯌꯥꯒꯦ꯫ ꯑꯗꯨꯒ ꯗꯗꯥꯒꯤ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯂꯅꯨ, ꯌꯥꯝꯅ ꯐꯖꯗꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯋꯥꯐꯝꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯏꯆꯦꯁꯨ ꯗꯥꯔꯤꯁꯤꯒ ꯐꯖꯅ ꯈꯪꯅꯔꯣ꯫ ꯇꯥꯃꯣ ꯂꯣꯌꯨꯝꯕꯁꯦ ꯏꯆꯦꯅ ꯍꯩꯅꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯏꯆꯦꯅ ꯌꯥꯗꯕꯗꯨꯗ ꯇꯥꯃꯣ ꯂꯣꯌꯨꯝꯕꯁꯨ ꯏꯀꯥꯏꯔꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯦꯜꯂꯛꯑꯔꯣꯏ꯫ ꯂꯩꯅꯥ ꯅꯣꯛꯂꯛꯏ, ꯄꯨꯝꯅꯃꯛ ꯁꯝꯖꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦꯁꯦ, ꯂꯥꯛꯑꯣ, ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯆꯥꯅꯕ ꯁꯦꯝꯂꯨꯁꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯅꯕ ꯁꯤꯜ ꯂꯥꯡꯈ꯭ꯔꯦ꯫ ꯋꯥꯍꯩ ꯑꯃꯅ ꯋꯥꯔꯧꯕ ꯄꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯒꯨꯝ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤ ꯉꯝꯕꯤ ꯂꯩꯅꯥꯅꯤ꯫ ꯃꯅꯥꯎꯗ ꯁꯥꯎꯅꯤꯡꯕ ꯂꯩꯔꯝꯂꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯅ ꯃꯔꯤ ꯆꯠꯁꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡꯗꯨ ꯖꯦꯁꯤꯀꯥꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒꯤꯅꯤ꯫ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯔꯦ ꯑꯃꯁꯨ ꯆꯤꯟꯗꯗꯤ ꯃꯄꯥ ꯁꯅꯥꯖꯥꯎꯕꯗꯨ ꯌꯥꯔꯦ, ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯁꯥꯎꯅꯤꯡꯂꯤ꯫ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯒꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯈꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯍꯟꯈꯤꯕꯒ ꯁꯅꯥꯖꯥꯎꯕ ꯍꯧꯔꯛꯂꯦ ꯆꯩꯕ꯫ ꯀꯨꯁꯤꯔꯥꯁꯤꯗꯤ ꯐꯖꯅ ꯇꯧꯔꯦꯅꯦ ꯃꯃꯥ ꯅꯪ, ꯃꯤꯠ ꯎꯗ꯭ꯔꯦ ꯍꯥꯏꯅ ꯅꯪ ꯑꯩ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯔꯦꯅꯦ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯋꯥ ꯑꯃꯠꯇ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯇꯥꯅꯁꯤ ꯀꯩꯗꯧꯕꯒꯦ? ꯆꯩꯕꯒ ꯉꯥꯡꯕꯒ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯅꯣꯡꯃꯇ ꯐꯖꯅ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤꯗꯣ ꯏꯃꯥ ꯏꯆꯥꯁꯦ ꯅꯍꯥꯛꯅ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ? ꯍꯩ, ꯁꯥꯎꯅꯕ ꯆꯩꯅꯕ ꯇꯧꯔꯕꯗꯤ ꯃꯤꯇꯥꯡꯕ ꯑꯩꯁꯨ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤꯅꯦ꯫ ꯃꯤꯠ ꯇꯥꯡꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯣꯟꯁꯨ ꯊꯣꯛꯇꯕ ꯅꯥꯁꯨ ꯇꯥꯗꯕ ꯑꯃꯒꯨꯝ ꯂꯩꯌꯣ ꯍꯥꯏꯕ꯭ꯔꯣ? ꯀꯔꯤꯗꯅꯣ ꯁꯥꯎꯔꯤꯁꯦ? ꯁꯥꯎꯅꯤꯡꯉꯥꯏ ꯃꯔꯝꯕꯨ ꯀꯔꯤꯅꯣꯕ? ꯃꯥꯡꯒꯣꯜꯗ ꯃꯃꯥꯒ ꯃꯄꯥꯒ ꯈꯣꯟ ꯀꯟꯅ ꯉꯥꯡꯅꯔꯛꯄꯗꯨꯗ ꯂꯩꯅꯥ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯅꯥꯖꯥꯎꯕꯗꯤ ꯁꯥꯎꯕ ꯐꯠꯇ꯭ꯔꯤ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯉꯁꯤ ꯑꯍꯜ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯕꯤꯔꯝꯕ꯭ꯔꯥ? ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯛꯇꯦꯅꯦ꯫
ꯍꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯍꯥꯏꯗꯕ ꯀꯔꯤ ꯗꯔꯀꯥꯔ ꯇꯥꯔꯤꯒꯦ ꯉꯁꯤ ꯂꯥꯛꯑꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯂꯣꯏꯔꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯀꯔꯤ ꯇꯥꯛꯇꯧꯔꯤꯒꯦ ꯕꯤꯂꯥꯁꯤꯅꯤ ꯅꯪꯁꯦ ꯒ꯭ꯌꯥꯟ ꯐꯅꯌꯥꯝ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯃꯃꯥ ꯑꯃꯅꯤꯀꯣ ꯅꯪ ꯃꯃꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯋꯥꯠꯂꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤ ꯐꯠꯇꯕ ꯇꯧꯈ꯭ꯔꯒꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯃꯈꯣꯏ ꯕꯕꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯕꯤꯔꯤꯁꯤꯕꯣ ꯏꯆꯥꯅꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯑꯌꯣꯛꯄ ꯅꯆꯥꯁꯤ ꯅꯠꯇꯦ ꯋꯥꯗꯨ ꯌꯧꯔꯛꯄꯗꯨꯗꯗꯤ ꯁꯅꯥꯖꯥꯎꯕ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯍꯧꯗꯦ ꯃꯃꯤꯠ ꯎꯗ꯭ꯔꯕꯁꯨ ꯉꯥꯡꯉꯛꯂꯤꯕ ꯈꯣꯟ ꯑꯗꯨꯗꯤ ꯃꯗꯨꯗꯤ ꯃꯥꯏꯀꯩꯗ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯕꯤꯂꯥꯁꯤꯅꯤ ꯊꯤꯗꯨꯅ ꯀꯟꯊꯔꯛꯂꯦ ꯃꯄꯥ ꯆꯨꯝꯃꯤ ꯆꯩꯗꯨ ꯃꯄꯥꯃꯣꯝꯗ ꯄꯥꯜꯂꯦ ꯁꯥꯐꯨ ꯀꯟꯅ ꯂꯩꯅꯥꯗꯨ ꯈꯨꯠ ꯌꯥꯎꯔꯛꯄꯗꯨꯗ ꯆꯦꯟꯁꯤꯜꯂꯒ ꯈꯥꯝꯃꯤ ꯃꯄꯥꯕꯨ ꯕꯕꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯇꯧꯒꯅꯨꯁꯦ ꯑꯝꯇ ꯈꯥꯝꯂꯕꯁꯨ ꯌꯥꯗꯦ ꯆꯩꯗꯨꯅ ꯂꯥꯝꯂꯒ ꯀꯜꯂꯤ ꯃꯃꯤꯠ ꯎꯗꯕꯒ ꯂꯥꯝꯗꯨꯅ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯅꯥꯒꯤ ꯃꯔꯥꯏꯕꯛꯇ ꯁꯣꯏꯗꯅ ꯄꯥꯟꯈ꯭ꯔꯦ ꯕꯤꯂꯥꯁꯤꯅꯤ ꯂꯩꯅꯥꯗ ꯄꯥꯟꯈꯤꯕꯗꯨꯗ ꯃꯆꯤꯟ ꯄꯩꯊꯣꯛꯏ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯃꯆꯥꯅꯨꯄꯤꯗ ꯄꯥꯟꯈꯤꯕꯗꯨ ꯈꯪꯂꯗꯨꯅ ꯁꯅꯥꯖꯥꯎꯕ ꯄꯥꯈꯠꯅ ꯃꯆꯥꯕꯨ ꯊꯤꯔꯛꯏ ꯏꯆꯥꯊꯣꯏꯕꯤ ꯂꯩꯅꯥ ꯃꯔꯥꯏꯕꯛꯇꯣ ꯄꯥꯏꯁꯤꯜꯂꯤ ꯃꯈꯨꯠꯅ ꯕꯦꯃꯥ ꯕꯕꯥ ꯁꯣꯏꯈ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯁꯣꯛꯂꯤꯕꯗꯣ ꯂꯩꯅꯥ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯔꯅꯤ ꯕꯕꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯈꯠꯅꯔꯤꯁꯤꯕꯣ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯥ ꯅꯨꯡꯁꯤꯅꯅ ꯑꯃꯨꯛꯇꯗꯤ ꯂꯩꯁꯤꯕ ꯃꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯄꯥꯗꯣ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯕꯤꯂꯥꯁꯤꯅꯤꯅ ꯑꯃꯨꯛ ꯃꯃꯤꯠꯁꯨ ꯎꯗꯕ ꯃꯥꯅ ꯆꯩꯒ ꯊꯥꯗꯅ ꯍꯤꯡꯕꯒꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯃꯥꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯁꯧ ꯂꯥꯡꯗꯣꯏꯒꯤ ꯑꯃꯨꯛ ꯇꯩꯕ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯩꯖꯕ ꯂꯥꯛꯄꯗ ꯀꯩ ꯁꯥꯎꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯒꯦ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯪꯒꯤ ꯏ ꯌꯥꯎꯔꯤꯕ ꯅꯆꯥꯁꯤꯗꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯌꯦꯡꯖꯅꯤꯡꯗꯦ ꯑꯃꯨꯛ ꯇꯩꯕ ꯉꯥꯡꯂꯤꯕ ꯈꯣꯟ ꯃꯌꯥꯝꯗꯨꯅ ꯂꯩꯅꯥ ꯀꯞꯀꯅꯨ ꯍꯥꯏꯅ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯈꯥꯗꯒꯤ ꯐꯝꯊꯗꯨꯅ ꯍꯤꯛ ꯀꯞꯄꯛꯏ ꯍꯥꯏ ꯀꯞꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯑꯗꯨꯒꯅꯦ ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯒ ꯎꯅꯕ ꯇꯣꯏꯅ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯉꯔꯥꯡꯅ ꯋꯥ ꯑꯃ ꯉꯁꯤꯅ ꯋꯥ ꯑꯃ ꯑꯔꯦꯞꯄ ꯂꯩꯇꯕ ꯃꯃꯥꯒꯤ ꯋꯥꯅꯤ ꯂꯧꯔꯤꯕ ꯁꯛꯂꯣꯟꯁꯤꯅ ꯀꯔꯤꯅꯣ ꯅꯨꯡꯁꯤꯕꯒꯤꯔ ꯅꯨꯡꯁꯤꯗꯕꯒꯤꯔ ꯁꯅꯥꯖꯥꯎꯕ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯛꯏ ꯇꯞꯅ ꯏꯄꯥꯒꯤ ꯕꯦꯃꯥ ꯏꯄꯥ ꯂꯥꯜꯂꯦ ꯀꯞꯀꯅꯨ ꯕꯕꯥ ꯀꯩꯒꯤꯅꯣ ꯕꯕꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯔꯤꯁꯦ ꯑꯩꯒꯤꯗꯃꯛ ꯏꯃꯨꯡꯁꯤꯗ ꯇꯣꯏꯅ ꯈꯠꯅꯕꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯕꯕꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎꯅ ꯑꯃꯨꯛꯇꯗꯤ ꯂꯩꯁꯤꯕ ꯀꯔꯤ ꯇꯧꯔꯒ ꯍꯔꯥꯎ ꯂꯩꯕ ꯐꯪꯒꯗꯕꯅꯣ ꯑꯃꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯑꯩ ꯀꯩ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤꯔ ꯍꯥꯏꯌꯣ ꯕꯕꯥ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤꯔꯣ ꯏꯆꯥꯊꯣꯏꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪ ꯂꯩꯕꯒꯤ ꯕꯕꯥꯁꯨ ꯂꯩꯕꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ ꯕꯕꯥ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯁꯥꯎꯔꯔꯣꯏ ꯏꯆꯥꯅ ꯌꯥꯅꯤꯡꯗꯕ ꯄꯥꯝꯗꯕ ꯊꯕꯛ ꯕꯕꯥ ꯇꯧꯔꯔꯣꯏ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯕꯨ ꯈꯪꯍꯟꯗꯕꯒꯤ ꯏꯄꯥꯅ ꯑꯗꯨꯛ ꯁꯥꯎꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯦ ꯅꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯇꯧꯅꯤꯡꯕꯗ ꯇꯧꯕꯤꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯅꯤꯡꯂꯨꯕꯅꯤ ꯏꯄꯥꯅ ꯕꯕꯥ ꯌꯥꯔꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯅꯥꯎꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣ ꯇꯧꯁꯤꯟꯕꯤꯁꯦ ꯁꯥꯎꯅꯔꯒ ꯂꯩꯔꯒ ꯀꯃꯥꯏꯅ ꯌꯨꯝꯁꯤꯗ ꯊꯧꯗꯣꯛ ꯊꯣꯛꯇꯣꯏꯅꯣ ꯁꯅꯥꯖꯥꯎꯕ ꯃꯥꯅ ꯁꯥꯎꯒꯠꯂꯨꯕꯗꯣ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯐꯝꯗꯣ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯍꯪꯂꯛꯏ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ ꯀꯗꯥꯏꯗꯅꯣ ꯁꯣꯛꯂꯤꯕꯗꯣ ꯃꯤꯠꯁꯨ ꯎꯗ꯭ꯔꯕ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ ꯏꯆꯥꯗ ꯁꯣꯛꯅꯕ ꯁꯥꯎꯔꯨꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯕꯕꯥ ꯈꯖꯤꯛꯇꯪ ꯊꯦꯡꯈꯤꯕꯅꯤꯗ ꯌꯥꯔꯦ ꯑꯗꯨꯗ ꯁꯨꯝ ꯈꯟꯖꯤꯜꯂ ꯂꯩꯔꯅꯨ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯂꯩꯔꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯁꯝꯂꯒ ꯄꯨꯁꯤꯜꯂꯛꯏ ꯏꯃꯨꯡꯗ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯖꯦꯁꯤꯀꯥꯗꯤ ꯇꯥꯁꯤꯟꯅꯗꯅ ꯏꯃꯨꯡꯗ ꯂꯩꯁꯤꯟꯕ ꯉꯝꯃꯤ ꯃꯆꯦ ꯁꯣꯛꯈꯤ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯗꯨꯅ ꯍꯪꯂꯛꯇꯦ ꯐꯣꯟꯗꯨꯒ ꯑꯗꯨꯝꯃꯛ ꯂꯩ ꯂꯛꯖꯔꯤ ꯔꯨꯝ ꯑꯃꯗꯅꯤ ꯃꯈꯣꯏ ꯅꯨꯄꯥ 3-4 ꯄꯨꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯅ ꯃꯃꯥꯡꯗꯨꯗ ꯄꯩꯗꯨꯅꯁꯨ ꯊꯝꯂꯤ ꯂꯣꯌꯨꯝꯕ ꯍꯥꯏꯁꯤꯅꯤ ꯇꯧꯒꯦꯗ ꯉꯝꯕ ꯁꯛ ꯍꯥꯏꯔꯦ ꯍꯤꯔꯣ
ꯌꯦꯡꯕꯗ ꯂꯨꯝ ꯂꯥꯎꯕ ꯂꯣꯌꯨꯝꯕ ꯔꯥꯁꯤꯅ ꯃꯇꯨꯝ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯅꯨꯄꯤꯁꯦ ꯂꯩꯅꯥ ꯈꯛꯇꯕꯨ ꯑꯣꯏꯔꯝꯅꯤ ꯂꯣꯌꯨꯝꯕꯅ ꯁꯦꯜꯗ ꯉꯥꯎꯕ ꯃꯣꯏꯗꯤ ꯈꯔ ꯃꯤꯠ ꯊꯛꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯂꯧꯅꯕ ꯇꯧꯕ ꯇꯥꯔꯦꯗꯅ ꯌꯥꯗꯕ ꯀꯌꯥ ꯌꯥꯍꯟꯅꯕ ꯁꯤꯟꯕ ꯇꯥꯕꯅꯤ ꯑꯄꯥꯝꯕꯅ ꯑꯃ ꯑꯗꯨꯒ ꯂꯧꯕꯅ ꯑꯃ ꯂꯧꯅꯤ ꯍꯥꯏꯔꯤ ꯂꯣꯌꯨꯝꯕ ꯅꯣꯛꯏ ꯑꯄꯥꯝꯕꯗꯨ ꯐꯪꯅꯕꯅꯤ ꯃꯅꯥꯎꯅꯨꯄꯤ ꯍꯥꯏꯅ ꯁꯤꯡꯅꯔꯤꯁꯦ ꯃꯍꯤ ꯈꯔ ꯌꯣꯠꯁꯤꯟꯈꯤꯕꯒꯤ ꯔꯤꯑꯦꯛꯁꯟ ꯂꯥꯛꯄ ꯍꯧꯅꯔꯕꯅꯤ ꯍꯥꯏꯔꯛꯏ ꯑꯃꯅ ꯑꯃꯨꯛ ꯌꯨꯝꯗ ꯃꯕꯦꯝ ꯑꯃꯁꯨ ꯂꯩꯔꯤꯗꯨꯅ ꯀꯝꯗꯧꯕ ꯏꯇꯥꯎ ꯂꯣꯌꯨꯝꯕ ꯃꯈꯨꯠꯅ ꯃꯆꯤꯟꯗ ꯊꯝꯂꯒ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯨꯃꯤꯟ ꯂꯩꯍꯟꯁꯤ ꯏꯇꯥꯎ ꯀꯅꯥꯝꯇ ꯈꯪꯍꯟꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯑꯕꯤ ꯌꯨꯝꯗ ꯂꯩꯇꯦ ꯕꯕꯥ ꯈꯛꯇꯅꯤ ꯋꯥꯐꯝꯁꯦ ꯈꯪꯂꯤꯕ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯏꯃꯥꯒ ꯆꯥꯟꯗꯤꯒꯔꯗ ꯑꯩꯈꯣꯏ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯊꯥ ꯑꯃꯅꯤ ꯂꯩꯔꯛꯀꯅꯤ ꯃꯈꯣꯏꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯁꯕꯥꯁ ꯅꯤꯡꯊꯧꯅꯤ ꯏꯇꯥꯎꯗꯤ ꯆꯥꯃꯒꯤ ꯃꯄꯨ ꯑꯣꯏꯒꯦ ꯈꯜꯂꯤꯅꯤ ꯏꯇꯥꯎꯗꯤ ꯂꯣꯌꯨꯝꯕ ꯆꯤꯝꯕꯥꯜ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯃꯈꯣꯡ ꯄꯣꯡꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯃꯈꯛꯇꯗ ꯁꯦꯜ ꯊꯥꯗꯕꯁꯤ ꯂꯦꯝꯃꯦ ꯑꯅꯤ ꯑꯍꯨꯝꯗ ꯊꯥꯗꯒꯦ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯅ ꯑꯁꯤꯒꯨꯝꯕ ꯇꯨꯀꯠꯆꯔꯕ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜ ꯉꯥꯛꯇꯅꯤ ꯂꯣꯌꯨꯝꯕꯅ ꯈꯜꯂꯤꯕ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯁꯤ ꯖꯦꯁꯤꯀꯥ ꯃꯃꯥ ꯃꯆꯥ ꯑꯃꯗꯤ ꯂꯩꯅꯥꯅ ꯈꯪꯗꯦ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯕꯅꯤ ꯂꯣꯌꯨꯝꯕꯒ ꯑꯗꯨꯕꯨ ꯄꯥꯈꯪꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯩ ꯊꯤꯒꯠꯂꯨꯕꯁꯨ ꯇꯧꯗꯦ ꯅꯣꯡꯃꯇ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯁꯤ ꯂꯣꯠꯁꯤꯜꯂꯒ ꯂꯣꯌꯨꯝꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯀꯣꯏꯔꯤ ꯂꯩꯅꯥꯗ ꯖꯦꯁꯤꯀꯥꯗ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄꯗꯁꯨ ꯑꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥꯅ ꯑꯃꯗꯤ ꯁꯦꯜꯒꯤ ꯂꯥꯡ ꯊꯥꯛꯂꯒ ꯃꯥꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕꯅꯤ ꯈꯪꯖꯗꯕ ꯀꯌꯥꯗꯤ ꯂꯣꯌꯨꯝꯕꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯊꯋꯥꯏ ꯑꯃꯗꯤ ꯃꯁꯥ ꯃꯥꯡꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯌꯥꯔꯤꯈꯩ ꯊꯨꯖꯤꯟꯅꯕ ꯇꯧꯔꯗꯅ ꯂꯨꯍꯣꯡꯕꯁꯦ ꯇꯧꯔꯗꯧꯅꯤ ꯉꯁꯤꯃꯛ ꯍꯣꯡꯂꯁꯨ ꯂꯣꯌꯨꯝꯕꯅ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯂꯣꯌꯨꯝꯕꯗ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯊꯨꯖꯤꯟꯕꯗꯤ ꯄꯥꯝꯗꯗꯨꯅ ꯇꯧꯕꯅꯤꯗ ꯑꯩꯒꯤ ꯋꯥꯗꯤ ꯏꯇꯥꯎ ꯑꯕꯦ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯁꯠ ꯂꯨꯍꯣꯡꯕꯕꯨ ꯂꯣꯏꯈ꯭ꯔꯗꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯔꯗꯤ ꯅꯪꯅ ꯏꯉꯝꯗ ꯉꯝꯂꯗꯧꯅꯤ ꯋꯥꯔꯤꯗꯨ ꯃꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯑꯃꯅ ꯑꯃꯨꯛ ꯄꯉꯥꯡꯗ ꯉꯥꯡꯅꯩ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯨꯝꯕꯒꯤ ꯅꯨꯄꯤꯗꯣ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯗ ꯂꯥꯡꯒꯅꯨ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯏꯇꯥꯎ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯤ ꯍꯥꯏꯔꯒ ꯅꯥꯀꯣꯡꯗꯣ ꯐꯣꯟꯗꯣ ꯁꯦꯝꯂꯒ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯑꯕꯦ ꯇꯥꯃꯣ ꯀꯥꯏꯗ ꯂꯩꯒꯦ ꯌꯨꯝꯗꯅꯤ ꯀꯩꯅꯣ ꯀꯣꯜꯒ ꯁꯨꯛꯇꯧ ꯇꯧꯔꯛꯈꯤꯗꯦ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯣ ꯑꯗꯨꯗ ꯅꯇꯣꯝꯇ ꯂꯩꯕꯗꯨꯗ ꯍꯩ ꯇꯥꯅꯤꯡꯗꯦ ꯑꯁꯨꯃꯥꯏ ꯍꯦꯛꯇ ꯍꯥꯏꯅꯤꯕ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯊꯥ 2-3 ꯎꯅꯔꯣꯏ ꯈꯟꯕꯗ ꯕꯤꯠ ꯈꯛꯇꯦꯛ ꯇꯦꯛꯄꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯏꯁ ꯑꯗꯨꯒ ꯅꯣꯡꯃꯇ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯒꯁꯦ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯈꯜꯂꯨꯔꯦ ꯑꯇꯣꯞꯄꯒ ꯀꯣꯏꯈ꯭ꯔꯕ ꯀꯥꯏꯅ ꯖꯥꯠ ꯈꯜꯂꯛꯏꯅꯤ ꯑꯁ ꯌꯥꯔꯦꯁꯦ ꯑꯩꯗꯣ ꯏꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯤ ꯍꯣꯔꯦꯟ ꯇꯧꯔꯛꯀꯦꯀꯣ ꯑꯕꯦ ꯌꯨ ꯑꯃꯨꯛ ꯊꯛꯆꯤꯜꯂꯕꯣ ꯊꯛꯇꯦ ꯊꯝꯃꯣꯁꯦ ꯑꯕꯦ ꯊꯝꯃꯦꯀꯣ ꯑꯩ ꯂꯣꯌꯨꯝꯕ ꯀꯣꯜꯗꯣ ꯐꯠ ꯀꯛꯊꯠꯂꯤ ꯅꯨꯡꯁꯤꯕꯗꯤ ꯀꯅꯥꯅ ꯍꯦꯜꯂꯤ ꯏꯇꯥꯎ ꯂꯣꯌꯨꯝꯕꯅ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔ ꯈꯪꯂꯅꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯕꯦꯅ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒ ꯑꯄꯥꯝꯕꯒꯗꯤ ꯈꯦꯠꯅꯩꯗꯅ ꯌꯥꯔꯦ ꯄꯦꯛ ꯑꯃ ꯍꯩꯖꯤꯜꯂꯣ ꯉꯁꯤꯗꯤ ꯑꯇꯣꯝꯕꯤꯒ ꯋꯥꯔꯤ ꯐꯨꯜꯗ ꯁꯥꯟꯅꯒꯦ ꯃꯌꯨꯝꯗ ꯆꯠꯂꯨꯒꯦ ꯍꯦꯔꯥ ꯏꯇꯥꯎ ꯃꯗꯨꯃꯛꯇꯤ ꯐꯖꯗꯦ ꯃꯌꯨꯝꯗꯗꯤ ꯆꯪꯉꯨꯅꯨ ꯑꯔꯦꯝꯕꯗ ꯆꯩ ꯆꯥꯗꯅ ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯅꯣꯔꯃꯦꯜꯗ ꯆꯠꯂꯨ ꯉꯁꯤꯗꯤ ꯆꯠꯂꯨꯔꯅꯨ ꯂꯣꯌꯨꯝꯕꯗ ꯀꯅꯥꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯃꯄꯥ ꯃꯤꯇꯥꯡꯕꯝ ꯂꯩꯔꯤꯗꯨꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ ꯌꯥꯔꯦꯁꯦ ꯍꯩꯗ ꯍꯩꯖꯤꯜꯂꯣ ꯋꯥꯔꯤꯁꯦ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯅꯣꯏꯅ ꯈꯪꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯑꯃꯨꯛꯁꯨ ꯁꯥꯡꯊꯅꯔꯛꯂꯤꯕꯅꯤ ꯃꯗꯨꯗ ꯍꯦꯟꯖꯤꯟꯅ ꯋꯥ ꯉꯥꯡꯂꯨꯔꯒꯅ ꯈꯨꯠ ꯌꯥꯎꯅꯗꯧꯔꯤꯕꯅꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯂꯣꯌꯨꯝꯕꯒ ꯖꯦꯁꯤꯀꯥꯒ ꯍꯩꯅ ꯁꯤꯡꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦ ꯌꯨꯝꯗ ꯃꯥꯡꯒꯣꯜ ꯀꯥꯔꯛꯄꯗꯨꯁꯨ ꯂꯣꯌꯨꯝꯕꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯃꯃꯥ ꯌꯥꯎꯔꯛꯈꯤꯗꯦ ꯃꯃꯥꯗꯐꯥꯎ ꯋꯥꯐꯝꯁꯦ ꯈꯪꯍꯟꯗ꯭ꯔꯤꯕꯅꯤ ꯋꯥꯈꯜ ꯐꯠꯇꯕ ꯃꯥꯟꯅꯕ ꯂꯣꯌꯨꯝꯕꯒꯤ ꯃꯄꯥ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯌꯥꯕꯒꯤ ꯃꯆꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯅꯤ ꯃꯃꯤꯠ ꯎꯗ꯭ꯔꯦ ꯍꯥꯏꯅ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯁꯨ ꯎꯁꯤꯠꯇꯦ ꯈꯪꯂꯔꯣꯏ ꯎꯔꯔꯣꯏ ꯍꯥꯏꯗꯨꯅꯅꯤ ꯃꯥꯡꯒꯣꯜ ꯀꯥꯔꯛꯄꯗꯨ ꯃꯃꯥ ꯌꯥꯎꯔꯛꯇ꯭ꯔꯁꯨ ꯑꯗꯨꯃꯛ ꯋꯥ ꯂꯣꯏꯁꯤꯟꯅꯔꯤꯕ ꯃꯗꯨ ꯄꯨꯝꯅꯃꯛ ꯎꯅ ꯕꯤꯂꯥꯁꯤꯅꯤꯗ ꯌꯥꯏ ꯃꯃꯥ ꯃꯥꯅ ꯌꯥꯕꯒꯤꯅꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯔꯔꯦ ꯑꯗꯨꯉꯩꯒꯤ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯅꯣꯡꯄꯣꯛ ꯈꯨꯂꯦꯟꯒꯤ ꯃꯐꯝꯗꯣ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯄꯥꯛꯂꯕ ꯏꯄꯥꯛꯇꯣ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯃꯊꯥꯅꯨꯡꯗ ꯂꯩꯗꯨꯅ
ꯇꯥꯏꯕꯪꯒꯤ ꯑꯀꯤꯕ ꯑꯃꯠꯇ ꯄꯣꯛꯂꯨꯗꯦ ꯔꯤꯁꯤꯒꯤ ꯅꯥꯛꯇ ꯂꯩꯔꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯏ ꯃꯃꯣꯟ ꯃꯤꯅꯣꯛ ꯈꯛꯇꯅ ꯂꯩꯇꯦꯡꯕꯅꯤ ꯃꯥꯒꯤ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯂꯩꯅꯥꯒꯤ ꯄꯨꯟꯁꯤ ꯃꯄꯣꯛ ꯑꯗꯨꯗ ꯃꯃꯥ ꯏꯅꯨꯡ ꯂꯩꯃꯅ ꯍꯥꯏꯔꯝꯕ ꯅꯣꯛꯅ ꯅꯣꯛꯅ ꯌꯨꯕ꯭ꯔꯥꯖꯀꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯂꯒ ꯂꯩꯌꯨ ꯃꯗꯨꯃꯛꯅꯤ ꯃꯄꯣꯛꯁꯤꯗ ꯂꯩꯅꯥꯅ ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕꯒꯤ ꯁꯪꯁꯥꯔꯅꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯐꯝꯅꯤ ꯔꯤꯁꯤꯁꯨ ꯂꯩꯅꯥꯕꯨ ꯆꯤꯛꯅ ꯀꯣꯟꯁꯤꯟꯕꯤꯔꯤ ꯉꯁꯥꯏꯗꯒꯤ ꯂꯩꯅꯥ ꯔꯤꯁꯤꯗ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯂꯤꯔꯤ ꯃꯔꯥꯏꯕꯛꯇ ꯆꯩꯅ ꯄꯥꯟꯕꯒꯤ ꯋꯥꯗꯨꯁꯨ ꯇꯝꯃꯤ ꯄꯣꯝꯂꯤꯕꯅꯤ ꯂꯥꯏꯕꯛꯇꯣ ꯑꯄꯣꯝꯕꯗꯨ ꯍꯦꯛ ꯎꯕꯒ ꯍꯥꯟꯅꯅ ꯔꯤꯁꯤꯅ ꯀꯩꯗꯧꯕꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯍꯪꯈ꯭ꯔꯕꯅꯤ ꯕꯦꯝ ꯅꯪꯒ ꯗꯗꯥꯒ ꯂꯩꯔꯁꯦ ꯌꯥꯔꯣꯕ ꯍꯧꯖꯤꯛꯇ ꯑꯩꯅ ꯋꯥꯔꯤ ꯃꯌꯥꯝ ꯇꯝꯈ꯭ꯔꯤꯗꯣ ꯀꯥꯎꯈ꯭ꯔꯕꯣ ꯃꯣꯏꯅ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯗꯨꯒ ꯏꯕꯥꯅꯤꯒꯤꯅ ꯑꯃꯅꯤ ꯅꯪꯅ ꯌꯦꯁꯇꯪ ꯍꯥꯏꯕꯗ ꯗꯗꯥꯅ ꯂꯣꯏꯅ ꯌꯥꯔꯗꯧꯅꯤ ꯌꯦꯁꯇꯪ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯑꯣꯏꯁꯨ ꯌꯥꯗꯦ ꯖꯦꯁꯤꯀꯥ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯃꯇꯝꯈꯔ ꯂꯩꯔꯒ ꯑꯩ ꯑꯃꯨꯛ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯅꯣ ꯀꯨꯏꯃꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯆꯦ ꯀꯥꯟꯊꯣꯛꯑꯒ ꯃꯅꯥꯎꯅꯨꯄꯤ ꯍꯥꯟꯅ ꯍꯣꯡꯅꯤ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯁꯤꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯀꯥꯏꯅ ꯅꯪꯅ ꯌꯥꯕꯩ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯂꯩꯅꯥ ꯅꯣꯛꯂꯒ ꯔꯤꯁꯤꯒꯤ ꯃꯈ꯭ꯋꯥꯡꯗꯨꯗ ꯍꯤꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯗꯤ ꯖꯦꯁꯤ ꯍꯣꯡꯗ꯭ꯔꯤꯉꯩꯗ ꯗꯗꯥ ꯏꯕꯥꯅꯤ ꯍꯥꯟꯅ ꯍꯣꯡꯉꯁꯤꯔꯥ ꯑꯁꯦꯡꯕꯩ ꯂꯩꯅꯥ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯈꯠꯂꯒ ꯔꯤꯁꯤꯗ ꯌꯦꯡꯂꯛꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯛꯑꯗꯤ ꯑꯃꯨꯛ ꯋꯥꯗꯨꯗ ꯔꯤꯁꯤ ꯅꯣꯛꯂꯒ ꯂꯩꯅꯥꯒꯤ ꯃꯔꯥꯏꯕꯛꯇ ꯈꯨꯠꯀꯥꯞꯄꯤꯅ ꯊꯦꯛ ꯀꯥꯞꯁꯤꯜꯂꯤ ꯂꯩꯅꯥ ꯅꯥꯔꯗꯨꯅ ꯁꯨꯛꯇꯣꯛꯏ ꯑꯌꯥ ꯅꯥꯏꯌꯦ ꯑꯅꯥꯕꯁꯤꯗ ꯑꯃꯨꯛ ꯐꯨꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤ ꯍꯥꯏꯔꯒ ꯃꯔꯥꯏꯕꯛꯇꯨ ꯅꯥꯜꯂꯤ ꯁꯨꯛꯄꯗꯨꯗ ꯔꯤꯁꯤ ꯑꯃꯨꯛꯁꯨ ꯂꯛꯅꯔꯛꯏ ꯌꯨꯕ꯭ꯔꯥꯖꯀꯤ ꯂꯩꯆꯤ ꯋꯥ ꯌꯥꯝ ꯉꯥꯡꯕꯤꯗꯣ ꯅꯨꯡꯁꯤꯕꯅꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯁꯠ ꯍꯥꯏꯔꯛꯏ ꯂꯩꯅꯥ ꯑꯩꯗꯤ ꯅꯨꯡꯁꯤꯗꯦ ꯌꯨꯕ꯭ꯔꯥꯖꯇꯣ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯏ ꯀꯩꯒꯤ ꯈꯪꯗꯦ ꯅꯨꯡꯁꯤꯗꯦ ꯗꯗꯥꯅ ꯍꯦꯜꯂꯤ ꯔꯤꯁꯤ ꯅꯣꯛꯊꯣꯔꯛꯏ ꯅꯍꯥꯟꯋꯥꯏꯗꯤ ꯌꯨꯕ꯭ꯔꯥꯖꯅ ꯍꯦꯟꯗ꯭ꯔꯅꯦ ꯈꯪꯗꯦ ꯀꯥꯎꯒ꯭ꯔꯦ ꯍꯧꯖꯤꯛ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕꯁꯤꯗꯤ ꯗꯗꯥ ꯈꯛꯇꯅꯤ ꯁꯤ ꯍꯥꯏꯔꯒ ꯍꯥꯟꯅꯒꯨꯝ ꯂꯩꯅꯥ ꯑꯃꯨꯛ ꯔꯤꯁꯤꯒꯤ ꯃꯊꯥꯕꯥꯛꯇ ꯇꯞꯅ ꯉꯥꯊꯔꯛꯏ ꯂꯝ ꯍꯦꯜꯂꯛꯀꯅꯨ ꯅꯣꯛꯃꯤ ꯔꯤꯁꯤꯁꯨ ꯂꯩꯅꯥꯒꯤ ꯃꯀꯣꯛꯇ ꯑꯁꯨꯝ ꯅꯥꯟꯊꯔꯛꯇꯨꯅ ꯀꯣꯟꯁꯤꯜꯂꯤ ꯃꯊꯥꯗ ꯑꯗꯨꯒ ꯂꯩꯅꯥꯒꯤ ꯃꯔꯥꯏꯕꯛꯇ ꯔꯤꯁꯤꯒꯤ ꯈꯗꯥꯡꯗꯨꯅ ꯊꯦꯡꯂꯛꯏ ꯇꯞꯅ ꯂꯩꯅꯥ ꯐꯠ ꯍꯟꯗꯣꯛꯂꯒ ꯔꯤꯁꯤꯒꯤ ꯈꯗꯥꯡꯗ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯁꯠ ꯅꯥꯜꯂꯤ ꯀꯩꯗꯧꯔꯒꯦ ꯊꯤꯜꯂꯤ ꯔꯤꯁꯤ ꯃꯥꯒꯤ ꯈꯗꯥꯡꯗꯣ ꯃꯈꯨꯠꯅ ꯌꯦꯡꯁꯦ ꯈꯖꯤꯛ ꯂꯩꯔꯤꯕ ꯀꯣꯏꯗꯨꯅꯤ ꯂꯩꯅꯥꯅ ꯍꯥꯏꯔꯤꯕꯗꯣ ꯅꯨꯄꯥ ꯃꯥꯟꯕꯅꯦ ꯁꯤꯅ ꯑꯁ ꯍꯩꯅꯗꯦ ꯆꯣ ꯁꯤꯠ ꯅꯥꯟꯅ ꯂꯩꯌꯨ ꯔꯤꯁꯤ ꯅꯣꯛꯃꯤ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯥꯏꯗꯨ ꯈꯪꯅꯛ ꯅꯛꯁꯤꯜꯂꯛꯏ ꯂꯩꯅꯥꯗꯣ ꯁꯠ ꯍꯟꯗꯣꯛꯏ ꯑꯃꯨꯛꯁꯨ ꯅꯨꯄꯥꯗꯣ ꯂꯝꯍꯦꯟꯗꯨꯅ ꯆꯪꯁꯤꯜꯂꯤ ꯅꯨꯄꯤꯗꯨꯁꯨ ꯂꯛꯅꯒꯦ ꯌꯥꯎꯅ ꯅꯣꯛꯃꯤ ꯃꯉꯛꯇꯣ ꯁꯨꯝ ꯂꯩꯊꯣꯛꯏ ꯍꯟꯗꯛꯇꯤ ꯂꯩꯅꯥꯒꯤ ꯃꯈ꯭ꯋꯥꯡꯗꯣ ꯇꯥꯞ ꯐꯥꯗꯨꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯐꯠ ꯆꯤꯡꯁꯤꯜꯂꯒ ꯆꯤꯝꯕꯥꯜꯗꯨꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯊꯦꯡꯂꯛꯏ ꯂꯩꯅꯥꯗꯨ ꯐꯠ ꯍꯟꯗꯣꯛꯂꯒ ꯃꯅꯥꯇꯣꯟ ꯐꯥꯎ ꯈꯨꯝꯈ꯭ꯔꯦ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯜꯂꯁꯦ ꯔꯤꯁꯤ ꯅꯣꯛꯏ ꯃꯇꯧꯗꯨꯗ ꯑꯩꯈꯣꯏꯗ ꯄꯨꯔꯒꯦ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯄꯨꯗꯣꯏꯁꯦ ꯑꯩꯒꯤ ꯂꯩꯆꯤꯛꯂꯦꯟ ꯂꯩꯅꯥꯗꯨ ꯔꯤꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯁꯠ ꯀꯣꯜꯂꯒ ꯆꯤꯡꯉꯤ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯊꯦꯡꯖꯜꯂꯛꯑꯦ ꯊꯦꯡꯕꯅ ꯐꯔꯦ ꯑꯩꯉꯣꯟꯗꯗꯤ ꯄꯩꯔꯞ ꯌꯦꯡꯉꯛꯏ ꯅꯨꯄꯤꯗꯣ ꯔꯤꯁꯤ ꯎꯅ ꯃꯤꯠꯌꯦꯡꯗꯣ ꯎꯁꯤꯟꯅꯗꯅ ꯅꯣꯛꯃꯤ ꯆꯠꯂꯤ ꯑꯅꯤꯗꯨ ꯀꯨꯝꯊꯔꯛꯂꯤ ꯆꯤꯡꯃꯥꯏꯗꯨꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯏꯪꯁꯨ ꯏꯪꯁꯤꯜꯂꯛꯏ ꯊꯦꯡꯖꯤꯜꯂꯛꯄꯅ ꯆꯤꯡ ꯑꯣꯏꯕꯒ ꯆꯤꯡꯃꯥꯏ ꯍꯩꯊꯔꯛꯂꯒ ꯂꯝꯕꯤ ꯇꯥꯔꯦ ꯒꯥꯔꯤ ꯆꯪꯕ ꯌꯥꯗꯕꯒꯤ ꯈꯔ ꯂꯥꯞꯇ ꯈꯥꯝꯂꯝꯕꯅꯤ ꯑꯅꯤꯗꯨ ꯃꯈꯣꯡꯅ ꯐꯅ ꯁꯥꯡꯉꯤ ꯂꯥꯛꯂꯤꯕꯗꯣ ꯂꯩꯅꯥ ꯆꯠꯅ ꯋꯥ ꯍꯥꯏꯔꯛꯏ ꯋꯥꯔꯦ ꯏꯇꯣꯛ ꯇꯣꯛꯊꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯤꯁꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯂꯩꯅꯥꯗ ꯌꯦꯡꯂꯛꯏ ꯂꯩꯅꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯄꯣꯒꯦ ꯂꯥꯎ ꯋꯥꯏ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯕ ꯅꯪ ꯋꯥꯏ ꯍꯥꯏꯗꯨꯗꯤ ꯄꯣꯒꯦ ꯍꯥꯏꯕ ꯂꯩꯅꯥ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯔꯤꯁꯤꯗ ꯁꯦꯠ ꯊꯥꯔꯛꯏ ꯅꯣꯛꯁꯨ ꯅꯣꯛꯏ ꯇꯥꯅꯤꯡꯗꯦ ꯆꯣ ꯌꯧꯗꯣꯔꯦ ꯌꯧꯒꯤꯔꯦ ꯋꯥꯠꯂꯤ ꯂꯥꯛꯑꯣꯁꯦ ꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ 45 kg ꯅꯪꯕꯨ ꯀꯌꯥꯝ ꯂꯨꯝꯗꯣꯏꯅꯣ ꯍꯥꯏꯅ ꯆꯦꯡꯒꯨꯝ ꯁꯤ ꯍꯥꯏꯔꯒ ꯔꯤꯁꯤ ꯃꯈ꯭ꯋꯥꯡ ꯀꯣꯟꯊꯔꯒ
Lainaagi maraibakta maagi maraibaktu na daklauna thengzilai. Laina makhuto thangatlaga rishigi maraibaktu inli. Aduga amuksu phurai sese thaduna. Nupado laknaduna chili nupidusu tanai. China matek amasu laklabani. Laina tanaba phangraduna sor thabet holaga makhwang metlaga leithokre. Rishi nokmi Laina da yinglaga. Warabo. Wai haiba tapna chase. Ngasai de wai hairaga amuk achen chele. Rishi amu changsilaklaga handakti Laina bo namdana magi nanganda kolhankre. Ilai na pokre Laina do. Dada wani haiba. Nangsu sumaina yang robem. Sidi nungti gidung pothoke. Masayang phabasai. Isaba nati masagi phabani. Apps to isi uredana. Nangna thaina challenge karaga sawbudo aigi apps sida. Wadu Laina ikairatuna lengsomduda kinna surai. No irishido nae. So tawri natro adui chawbiba. Nang sawrakani khangba. Adugi so tawraiba. Mana flat tawi tawraga adusu atopa nupida. Atopada tawrido nang fangnabani. Nangna sawraaga ingona message thalakpa aina. Aidi singdra. Laina du noktorai. Rishi na haidiba mayamdo taraga. Amuksu khana amusu nokminna wari nungairi. Pumam mamba oidri anidu na halakpado. Lambidu di sangbani na Laina gi yum yorokpado mamle. Mambadu da Laina mama nanganglakadaba khondo hanana khanglabani. Thongandagi hankre Rishido. Mamli baduda machanupi changlakpo ibilasini. Haurakle porok sonba. Thabak ni haidana satkhraga numit tarakamda halakpani ne. Noi thabak su onthona su kuikreda. Kanana thongandagi hankrisina. Laina mama da kiru yinglaga khummi. Ima khara thengkhre ngasidi. Thengni. Kusi tawi bema. Akhoi di kaisu haizadi ye. Hayeng soiraga akhoi daga dine chenhalakanu. Laina khumnudre imungda changakle. Chumring magi ka tamna changlakpani. Mayai ka do hek yobaga matungda karigumba amana masada soklakpagum phawraktuna. Mamai du satlai thorakpani. Karinu haibadi khangaudre. Ikhang khangna mamai du lai thorakpada mapa chanana sapu kanda makok na chek oirakna kaigumba amana thomlakpadagi Laina makok ngauraduna laimai da haitharakle. Oirum mamittu panglaga mayek sing phathaba sakpham amadi urai. Masam isang binupi amagi saktam akiba phangna munna suying lami Lainada. Madu khaktani Lainana uhoba gyan mangkhre adumak.